Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Imphal West Jilagi Kautrukta Chingtaktagi Kulai Matikchana Paipa Mioisingna Bom Yauna Nongmai Kapsilakpada Nupi Amasire Paumi Yauna Nipan Sokle Mukhyamantri Nongthoman Biren Singh Hari Manipur Kaktada Nahal Lag Ama Makai Hena Draki Saitheng Mayok Naribasi Lanteng Naba Tangai Fade Hokiba Sahi Kun Asda Rise Asda Jati Kanglu Amagi Missing Kangen Hengalapagi Samasya Ama Mayok Nari Haina Mukhyamantri Nongthoman Biren Singhna Phongdokre Raijagi Fisheries Bibagna part amasung pukri singda laikai club singa kusamadna nga macha lak yangkai thadanaba thorang hore amasung Myanmar laiba missing chapchana khangdoknaba mikok thibagi thabak mathang thadagi hauragani Imphal West Jilagi Lamsang Police Station gi manung chanba koktukta chingthaktagi Kulai Matikchana paiba mioisingna bom amasung nongmai kapsilakpada nupi amasire paumi ama yauna mioi nipan sokle aikhoigi paumin hai thogdok adu da laikidraba nupi adu phayeng mayai laikai degini nupi adu makokta sokpadagi hospital tamna purapa lambida laikidabani hairi laikidraba nupi adu ngangom ongbi surbala kawi hairi soklaba mahaki macha nupi adu chahi tara ga mathoirom tangairi mahaki yetang bakutta sokpadagi haujik rims hospital da layengli thodok adu da Manipur police ke personnel ma yauna mioi nipan sokpadagi Imphal rims amasung ras medicity da laikanari Kangpokpi Jilagi Bethel Chingtaktagi Koktruk Tamna ngasi nungthil pung ani khare helakpa adwaida Kulai Matikchana paiba mioising aduna bom yauna nongmai atat akham leitana kapsilakpani hairi Koktrukta leiba National Sports University ngak seleba IRB gi personnel singasu handana nongmai kapki hairi Chingtaktagi bom kapsilakpada Koktrukta leiba Priyo Kumar koba mioi amagi yumthakta bom tasinbadagi amang ata thokle hairi mafam adura leiba mioi kya mi painabadagi yum thadoktuna chenari hairi Koktrukta Nomai Kapsilakpadagi Nupi Amasikiba Mioi Kiana Asok Open Nankiba Aduga Mari Lena Imphal Uripok Lambida Yaningdaba Fongdoktuna Nupi Kaya Thoroktuna Lambi Thinki Adubu Paramilitary Yauna Security Force and Lambi Thinglaba Sing Adu Tangkhaidamba Honaki Amaromda Imphal West Jilagi Sekmai Luang Sangol area da su Kulai Paiba Singna Nomai Kapsilakre Hari Federation of Civil Society Organization Fox Manipurna ngasi nungthil Imphal West Jilagi Koktruk area da Kulai Paiba Singna bom amasung nongmai kapsilaktuna misi mina amadi asok apan kya thoan kibagi thokdok adubu kanna yaningdaba phongdorakle asigumba terrorist ki thawong chathariba mioisingi matakta sarkarna ain gi oiba chapchaba thabak lokatnaba dabi tawri Manipur Police na ngasi Imphal East ki Kangla Sifaida Kulai Paiba mioising leire habigi akaknaba paw ama phangbadagi thi humbagi thabak chathakre police ki pawn hai Maduda yum marfu rom da lairamba mioi sam yang khairom masak khangdoki thi humbagi thabak chathaba aduda chingkhai ching Kangla Siphai gi chingkhong amagi mongsong marakta nongmai sing lotuna thamlamba thengnaki nongmai sing adu sarkar gi kulai thamhamdagi lut tokiba sing adu oiramba yai hairi phagalaba kulai sing adudi magazine yaugdaba insas rifle ama 51 inch mortar amani ayuk pung mari khare helakpa adwaidagi thi humbagi thabak chathakiba adu ayuk pung tareta loisin ki hairi Pokpadagi siba phawbagi ira thoram paringda sanamahi lainingi manungda lairiba thoram paringsingi manaba ama proknabi matangda numit barinigi oiba khana nainabagi mifam ngasi Manipur Dramatic Union Hall Ya School Police Lane Imphal da loisinkre amai piba apun lup kanglai pakna sinba thoram aduda MPCC gi President K Megasandra MLA Thongam Robindran Singba saruk yaki tungda tongan ba warip kya lauki paugi maraktana break ama Institute of Liver and Digestive Sciences Foundation Imphal Lamdam asigi mahiroi kayana medical amadi engineering coursing imung manungi senthok lambi fattabana tamba phangdabagi ninghanaba poklibasi koknanaba pandamda ILDS Dreamcatcher Scholarship asi chahi asidagi hogdokchari NEETS UG amadi G da khalaba Manipur sarkar gi nominee oiraba sarkar gi institute amadi admission toraba general amadi OBC mahiroi amamam khananaba application form kokethel haino konglembi Imphal da leba institute asida ILDS Dreamcatcher Scholarship na MBBS samadi BTech BE tamningba sentho khantaba imungi mahairoi singda makhoigi manglan mangfauna bangam nabagi anauba asha ma piragani akupa marol ki damak ILDS lakpiraga khangbiu natraga contact number 9436039070 da pau fabiu Tabiriba Pahosi Akasbani Imphal Dagini Manipur si Laibak asigi nongpok thangba border gi gatekeeper oibagalonina
Dead Triangle harikazu khangnaba Golden Triangle ga yamna nangnaba amadi malemgi oina khwaidigi mathong huktaba drug ki lalonbagi lambi ama oibana lebak asi drug ki samasya dagi ngaktok haibasi mahaki thodangni haina Mukhyamantri Nongthomam Birena phongdokli Social media da thagalakiba post amada Mukhyamantri hai Manipur khakda nahal lak ama makai hena drug na sohan ba maramna masigi lanthengna ba haibasi yamnamak tangai phade manghai Myanmar gi ain kaina mitop sing Bharat ta sangsilak padanatana lebak asigi naha singbo manghan na ba hona bada achoba thodang lawri Mukhyamantri hai Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada drug ki mayokta lanthengna ba asi makha chathagi gani amasung hena kansilagani leibag asigi tungi mirol sing kannabagi damak asigumba luraba lanpham asida miyam mikap thoktuna lan ase saruk yarasi haina appeal tawri Mukhyamantri hai Rajya Sarkar na paikaliba War on Drugs Mission gi makada singthaningai oina drug ki samasya sing lanthengnari manghai hauji phawbada lupa koti lising humpu henbagi ain yadaba narcotics drugs phagatpa ngamle masigi matakta lam ekar lising tara taruk chama humpu mathoida tharamba popi pambi sing manghankre drug ka mari lenaba case lising ani chahum yankai mathoi register tawre hauji phawbada drug kilogram lising tara nipan phagatpa ngamle Rajya stegi drug na singarba sing pungut muthatriba phawba lantheng nakigani hari Atopa post amada Mukhyamantri hai aikhoigi lam amasung miyam ngaksen ba haibasi yam namak tangai phade Manipur ain kaina mitop sing leptana changsali asi maruiba samasya ama oirakli haukiba chahi kun asida Rajya sigi missing da chauna awon ba lakpaga lunna jati kanglup amakhaki missing khangen hengalapagi samasya ama mayoknari asigumba thong asi makhatana asum chathaduna leirabadi Rajya asida mahoksa dagi leijaraklaba yellow mi phurup sing da chauna singnaba ama oibatanatana hairiba phurup sing asigi mioi sing minority tabagi phibamda lakpa yai Asigumba samasya asi mipung khudingmangna thengnaminaba immigration policy mapung phana chanahanduna yellow mi singi missing mayeng tahandaba amadi Rajya sigi cultural heritage ngakuna thamba tangai phade Mukhyamantri na makhata na hai mamang sahigi March da mitop sing khangdoknaba Sri Letpau Hawkimna luchingba cabinet subcommittee ama semba laikhrabani committee asina singi jila manga da satuna Myanmar dagi ain kaina lakpa mitop lising ani chamri marphu khangdokki atenba matamda mitop sing singthaningai ona khangdokpa ngamkiba asi subcommittee gi member amana thangnaba kulden nongmai kapnabagi paw pirakpadagi lepkhibani mitop khangdokpagi thabak khanglep lekhiba adu matamduda miyamna wahang kya hanglaki si birena hai subcommittee aduna ain kaina changlapa mitop sing ningthijana masak khangdoktuna akhanaba mafam amada thamduna makhoigi biometric data lowki Mukhyamantri hai Myanmar gi ain kaina masing yamlaba mitop sing changsilagle habagi data leire inkumja lising ama chomapan humpu mapan gi gazette matungina Sadar Hills housingna kangpopi hairiba asida kulchama humbudra mapan leirami haina record tori masi English ani kunma thoigi record ta changwa kunthra marida hengal amba thengnaki Churachampur jila da inkumja lising ama chomapan humpu mapan da phongkiba gazette ta supnatagi kul chani tara taruk leiramba du inkumja lising ani kunma thoigi record ta changwa nipu marida hengatle Rajya gi Fisheries Bibagna Laikai gi Club Singa Kusamaduna Pukri da nga macha thadabagi thoram leptana chathari Rajya sida nga marang kaina putoktuna semilon phaganaba pandam da paikaliba thorang asigi makada ngasi Imphal West ki lamboi khongnangkhong amasung Kulem Lekai All Nabulen da laiba Imphal Central Jail Complex ki pukri achoba Thawbal Wangbal gi Swaibi pukri amasung Lilong Haurebi Samburu khongda nga macha lising kya thadakre hari Rajya gi Fisheries Bibag ki Director Haisnam Balkrishna Singh na hai Rajya gi Fisheries Bibag na Manipur nga marang kaina putoktuna nga da mipal tang da haiba thoksil gi makada Rajya sta leiriba achoba pukri singda nga macha thadabagi thoram mamang thagi taratreti gi hogdokhibani Thaurang asi mathang tha phawa leptana chathagi gani manghai Manipur da leiriba pat sing da su nga macha thadaki gani masigi saruk ama oina loktak pata nga macha lak manga hena amadi pumlen pata nga macha kayamarum thadaki gani Bibag asina paikalpa thaurangi saruga moina Rajya sa leiriba pat amasung pukri singda nga macha lak yangkai thadanaba pandam thamli river ranching gi saruga moina Rajya sa cheliba maruiba turel sinda nga lak kunthra hena thadakre mangnai pukri singda nga thadariba si yengsinaba laikai gi oiba committee semduna thamle pukri singda nga thadabagi thaurang asi mathang sahi phawba chathaki gani District Administration Kaksingna ising isauna awaba mayoknariba amadi relief camp da changjapam lauduna leriba mioi singda tengbang pibagi thabak chathari aikhoigi paumin hai Kaksing jila da ising isaugi phibam phagalakle jila asigi luchingba sing official sing amadi district administration na khoidum amadi wabogai gi mafam kya da ising isauna maram oiduna imung chani yang khairom awaba mayoknaki
ꯃꯈꯣꯏꯗ ꯇꯉꯥꯏ ꯐꯗꯕ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯤ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯔꯣꯍꯤꯠ ꯑꯅꯟꯅ ꯍꯥꯏ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯟꯊꯪ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯔꯤꯂꯤꯐ ꯑꯦꯟड ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯕꯤꯚꯥꯒꯇ ꯔꯤꯄꯣꯔꯠ ꯊꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯔꯣꯛ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ 165ꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯂꯣꯏꯗꯨꯅ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯒꯅꯤ ꯌꯨꯝ ꯀꯩ ꯁꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯌꯨꯝꯁꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯒꯅꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯥꯛꯂꯕ PIC ꯁꯦꯔꯣꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯍꯥꯏ The district administration as on date has provided ration, rice, medical needs to whoever is in need as on date. An appeal from the district administration is made that whoever whose houses is not burnt and still staying in the relief camp may please start going back to their houses. The district administration will provide whatever security assistance and any other logistics assistance is required to help you move back. Moreover, we will also try to ensure that whoever moves back will get adequate livelihood opportunities at their places of residence. Other facilities such as schools and hospitals in Serau Suknu area ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯊꯣꯡ ꯍꯥꯡꯒꯅꯤ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯛꯇꯨꯅ ꯊꯧꯒꯜ ꯇꯧꯕꯤꯅꯅꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯗꯦꯕꯂꯞꯃꯦꯟꯠ ꯁꯦꯕꯥ ꯀꯃꯤꯇꯤꯅ ꯍꯥꯏꯔꯤ ꯆꯦꯌꯔꯣꯗꯨꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯨꯔꯅꯤꯃꯥꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯔꯄꯟ ꯎꯠꯁꯠ ꯀꯞꯄꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯃꯨꯛ Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok pangamali hau na kareng mayot sarpa langchak lakpa matam makong tasilakpa matamda kapiu sibom hek sizinaba matamda adongi loglakkadoba phau aduna charam chatatnaduna leiramba adongi kaiado Sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal Akasbani Imphal gi pau tabiri Myanmar leriba missing chapchana khangdoknaba mikok thibagi thabak hauragani hari Myanmar State Administration Council gi chairman Senior General Min Ong Leng hai mikok thiba asina lebak asi tung koina chokhatnaba honabada mateng oigani English ani kunmari gi mikok thiba amasung yumthong masing thibaga mari lenana wangang bada Min Ong hai miamna mikok thibaga mari lenana hangba wahang singi pakum chapchana pinaba honagadabani masidegi khomgalakpa data sing asi lebaki oina yamna maru oigadoribani sahi tara khudingi pangthokpa mikok thiba amasung yumthong thibagi thabak asi sahi asigi October amadigi horga October 15 phawba chathagani hari Manipur Amateur Kho Association ki makhada Paurabi Rising Club Star Club na sinduna Imphal East Jilagi PDC ground sa tharakiba nifum doisuba Manipur State Junior Boys and Girls Kho Championship ngasi loisangre ngasi sanakiba final match ta nupa machagida Siddo Hairokna Basu Khangopopo Panjil Kumapan Kunmarida aduga nupi machagidana PRSC Paurabina Sisdo Hairopo Panjil Kunmari tarada thoiki Loisimgi thoramda wangangbada lamlai kendragi MLA Khongban Tabam Ibomchan hai lamdam asigi mioising asi sana khonabagi lamda pithorpa gun yaujaba mioisingni sanaroisingna raija asigi mingchat kya purakpa ngamkre mahang hai sana khonabagi lupsingna ani thopagi thong asi tawiganu punchinduna sana khonabagi thabak hena sokhatnaba honaminasi Med Bibang Hari Nongchup Mayai Thangba Amasung Khabar ki mafam kyada akanma nong chugani haina warning tori Bibag asin hai Vidarbha amasung Telangana lamdam yauna Assam Andhra Pradesh ki Samudra Khongban Kerala Arunachal Pradesh Meghalaya Tamil Nadu Orissa Puducherry singba mafam singda ngasi paktaknana nong chugani Aruibada maruiba pau Imphal West Jilagi Koktuk Chingthaktagi khulai matik chana paiba mioi singna bom yauna nongmai kapsilakpada nupi amasire paumi ama yauna nipan chokle Mukhyamantri Nongthoman Biren Singh na hairi Manipur khaktada nahal lak ama makha hena draki saitheng mayoknariba asi lanthengnaba tangai phade haukiba chahi kun asida raija asida jati kangrup amagi mising khangen hengalapagi samasya ama mayoknari haina Mukhyamantri Nongthoman Biren Singh na phongdokre Raija ki Fisheries Bibagna part amasung pukri singda laikai ki club singa khusamnaduna nga macha lak yankai hena thadanaba thaurang haure amasung Myanmar da leiriba mising chapchana khangdoknaba mikok thibagi thabak mathang thadagi hauragani Paul loijare